Labuk sang halla se sen thok lei han se Labuk sang halla se sen thok lei han se थानबो कोई होन्न जगिबदा लंगराव सिमा कोइबदा अखोगी लवन से तरागा तरे निपान कुलंगी सांगदी कोइने सांगे अदगी थाबगी दमुदा कोइने तेमासी लौजब मतमदा तेमासी लिसिंग तरागा मरी मंगागी सांगसी कोइगे कांगुल ओइना मसी मखोइने चली अदुगा तेमासी कोइने लौब मतमदा तेमासी मतमदुदा कोइना अहल लमन सिंगा तोरम मतमददी तेमासी अदु मतिक मरांग काइना थोमी अदुगा हौयेक्ति जु थाबगी कनोसी लमजिना कनो ओसला खानजन थाबो पोल ओइबरिना हौयेक्ति तेमा अमदा खोइना लौजगी बिसि तेमा अमदा उपा अहुम जे खोइना पीरगा तेमासी थाजखिबनि अदुगा कोगी जु संगम अमदा खोइना थाबो मतमदा खोइना चुरी हाइगतपा दा संगम अमबी सांगमी खोइ तराइन थोय अदु माराक्तति खोइ तरागा कुनगा मरीति अदुम संगी कांगुल हनबा याउते थाबदा कोगी संथि चाइबा अदरेगी जु थाबा अदरेगी अनमना नुपीगी मथौ ओइबनिना कोई संथि मकी प्रॉब्लम दसु हार ngaktan ओइन सिनबा यादबा पोल ओइबनिना संथि जु कोइना लैबा मतमदा लुपा लिसिंग अनि गी मथक्ता दुम चंगखि अदुगा फोर्सन गे चिंगबागी अदरेगी मसिगी मथक्सिदा मु कोइना हयेंग ममाई फाटपाइना मुंग लाई ममाई फाटपसिदासु अखोगी मी तराना मंगाना यादबनिना नुपीदा ना अनमना नुपीगी सिम मोरपनिना ममाई फाटपसिदी नुपी कुंथागा मरी मंगारी दुम चंगी अदगी हयेंग कोइ ताखतपा खोखतपा हाइबा मलै ताखतपा खोखतपसिना अखोइ नुपाना सुबा यारनी नुपीना ताखकनी कोइना खिदंग हौजी अहानबा हेक खुमाबा हौबदा कुथा हाइबा कुथासिदी कोइदा अतोंबगी सरुक इंगमगी सरुकसे कोइदा खिदंग वाले अदुगा ममै पोलोइदा खोंगमन लाइना मलै खोंगमन सिदना ngसागी हारगी जुगी तेमागी ममन कखरबनिना ngसागी थागिबा मफमदुदि जानथलगा अदुदा चोंगपदुदा मदुदा खोंगमन लाइसिदा कोइना खिदंग ऑफिस खिदंग लाइगदरा ना कोइ जु खनजे कोइना 주 제 농락시마 कोइ थाजरे थाजबजे कोइ सिदा कोइ 주 सुम ngakta ओइबा यादबा पोनिना बाजादा 주 ओइना पुरगा अखोइना ललोमीदा 주 पिगी ललोमीना मोइना आदा योंगिबदे कयानो 주 खोइदि खंगदरे मदुमति अनम तमना अखोइ सिदा 주 कनागुम एक्सवाई गाड़ी तौरगा 주 लैबसु हेता लाई अरेगे कोइना लौफमदा 주 सुमिंगदा 주 हि लौबसु लाई मया ngसागी लिटर 3 लौगिबसु यावी 3 अमा लौगिबसु यावी अनि लौगि चावी अदि कोइना चुइना लौजगेना लिटर दा लौगिबसु यावी लिटर दा कोइना योंगिदा मोइना लौगिबसु कोइ चानीदा कोइना लिटर अमदा योंजै अदुगा कोइगी 3 से लिटर 30 चाली अदुगा कोइना 3 लोइना लौगिबदना कोइ लुपा लिसिंग अनिगा चांगा से कोइना दुम थाजै अदुगा कनागुम्बा 100 लब लाखना लागासु अखोइना मागी प्रॉफिट लम लब लाफनि बरानि कइनि हाइबबगी दा कोइना लुपा तरा म कुलम कोइना हंदजगिबा सुमजसु कोइ यावदबसु नते यावी अखोइना सिजे सितगी यालगा अखोइना मपुन पुलगा तममदा कोइ खुंगंगी गाड़ी लेरिबा टाटा म्यूजिक सिंगना अखोगी लबुक्तगी ओरगासु कोइना युमदा पुखलगासु सिदा अखोइना हापगा बाजादा योलुबा बाजादा योलुबसिना कोइगी सुबुन कुंठा पुबु यावी निफु पुबुसु यावी
ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯇꯨꯕ ꯄꯣꯠꯁꯤ ꯕꯖꯥꯔꯗꯁꯨ ꯀꯌꯥ ꯄꯥꯝꯅꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯁꯨꯝꯖꯕꯅꯤ 하이나 ꯑꯃ ꯂꯩ ꯆꯨ ꯑꯉꯥꯡꯕ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯔꯥꯡꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯅꯝꯕꯅ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯆꯨ ꯁꯨꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯉꯧꯁꯤ ꯑꯅꯝꯕꯅ ꯊꯤꯕ ꯂꯥꯛꯏ ꯀꯅꯥꯒꯨꯝꯕ ꯃꯣꯏꯅ ꯆꯨꯉꯧꯁꯤ ꯂꯩꯔꯒ ꯁꯨꯝꯃꯒ ꯄꯨꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯈꯥꯎ ꯆꯨ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯇꯦꯛꯈꯥꯎ ꯆꯨ ꯍꯥꯏꯁꯤꯁꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯈꯪꯕ ꯃꯤ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯇꯦꯛꯈꯥꯎ ꯆꯨꯗ ꯍꯧꯔꯤꯕ ꯇꯦꯛꯈꯥꯎ ꯆꯨꯁꯤ ꯈꯤꯇ ꯁꯨꯝꯒꯦ ꯍꯥꯏꯕꯒꯁꯨ ꯇꯦꯛꯈꯥꯎ ꯆꯨꯁꯤ ꯁꯨꯝꯈꯤꯕꯁꯨ ꯌꯥꯎꯏ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯆꯨꯉꯧꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯊꯤꯅꯕꯗ ꯃꯤꯅ ꯆꯨꯉꯧꯁꯤꯗ ꯉꯥꯛꯇ ꯄꯥꯝꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯡ ꯍꯥꯏꯁꯤꯅ ꯌꯦꯡꯕꯗ ꯐꯖꯕ ꯆꯨꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯃꯆꯨ ꯈꯦꯠꯅꯕꯒꯤ ꯈꯛꯀꯤ ꯋꯥꯗꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯦꯛ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯝꯅꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯆꯨꯉꯧ ꯍꯥꯏꯁꯤꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯆꯨꯉꯧꯁꯤ ꯈꯔ ꯑꯗꯨꯝ ꯊꯤꯕ ꯂꯥꯛꯏ ꯆꯨ ꯊꯥꯕ ꯃꯔꯝꯁꯤ ꯀꯥꯡꯈꯨꯜ ꯍꯜꯂꯦ ꯀꯥꯡꯈꯨꯜ ꯍꯜꯂꯒ ꯍꯧꯖꯤꯛꯀꯤ ꯀꯣꯂꯣꯝꯁꯦ ꯐꯣꯏꯔꯛꯑꯒ ꯀꯣꯂꯣꯝ ꯁꯦꯝꯁꯦ ꯐꯣꯏꯔꯛꯑꯒ ꯀꯥꯡꯈꯨꯜ ꯍꯜꯂꯒ ꯑꯗꯨꯗ ꯆꯨꯁꯦ ꯊꯥꯖꯔꯛꯄꯅꯤ ꯍꯟꯗꯛꯀꯤ ꯐꯥꯏꯔꯦꯜꯗ ꯊꯥꯕ ꯆꯨꯁꯤꯅ
ꯃꯊꯪꯒꯤ ꯐꯥꯏꯔꯦꯜ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯥꯏꯔꯦꯜ ꯂꯝꯇꯥꯁꯤ ꯁꯤꯗ ꯊꯥꯕ ꯆꯨꯁꯤꯅ ꯃꯊꯪꯒꯤ ꯐꯥꯏꯔꯦꯜ ꯂꯝꯇꯥꯁꯤꯗ ꯑꯗꯨꯝ ꯌꯥꯜꯂꯒ ꯑꯗꯨ ꯁꯦꯕꯥ ꯁꯦꯕꯤ ꯈꯔ ꯃꯥꯒꯤ ꯈꯔ ꯆꯪꯖꯩ ꯃꯉꯣꯟꯗ ꯆꯥꯎꯅꯅꯕ ꯄꯣꯠ ꯊꯣꯛꯅꯅꯕ ꯈꯔ ꯃꯉꯣꯟꯗ ꯈꯔ ꯆꯪꯖꯩ ꯑꯩ ꯁꯨꯖꯟ ꯎꯖꯕꯗ ꯋꯥꯍꯤꯛ ꯍꯥꯏꯕ ꯂꯧꯕꯨꯛꯇꯒ ꯇꯥꯕ ꯋꯥꯍꯤꯛꯁꯤꯅ ꯈꯔ ꯇꯥꯏ ꯁꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯑꯗꯨꯝ ꯀꯥꯞꯄꯤ ꯆꯨꯁꯤ ꯃꯇꯣꯟꯁꯤ ꯀꯛꯑꯦ ꯇꯥꯡꯀꯛ ꯀꯛꯑꯒ ꯏꯁꯤꯡꯗ ꯇꯤꯡꯉꯦ ꯏꯁꯤꯡ ꯇꯤꯡꯉꯒ ꯆꯨꯔꯤ ꯆꯤꯡꯈꯠꯂꯒ ꯐꯖꯅ ꯑꯗꯒꯤ ꯂꯩꯁꯧꯁꯤ ꯈꯔ ꯆꯥꯕꯅꯤꯅ ꯂꯩꯁꯧ ꯆꯥꯗꯅꯕ ꯍꯤꯗꯥꯛ ꯍꯥꯞꯄꯦ ꯄꯔꯦꯡꯁꯤꯗ ꯍꯥꯞꯄꯒ ꯑꯗꯨꯗ ꯊꯥꯔꯒ ꯇꯧꯔꯛꯄꯅꯤ ꯍꯧꯔꯛꯄꯅꯤ ꯆꯨꯁꯦ ꯑꯩꯅ ꯆꯨ ꯊꯥꯕꯁꯦ ꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯁꯤꯟꯐꯝꯁꯤꯗꯀꯣ ꯆꯍꯤ ꯑꯃꯒꯤ ꯍꯤꯡꯅꯕ ꯎꯄꯥꯏ ꯑꯗꯨꯝ ꯃꯁꯤ ꯄꯨꯕ ꯉꯝꯃꯤ ꯆꯨꯁꯤꯗ ꯑꯗꯨꯝ ꯆꯍꯤꯒꯤ ꯂꯨꯄꯥ ꯆꯦꯂꯧ ꯂꯧꯔꯥꯛꯁꯤꯃ ꯆꯨ ꯊꯥꯕꯗ ꯂꯨꯄꯥ 1.5 2ꯗꯤ ꯑꯗꯨꯝ ꯐꯪꯕ ꯉꯝꯃꯤ ꯆꯨꯁꯤ ꯑꯗꯨꯝ ꯑꯁꯥꯡꯅꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤ ꯆꯨ ꯑꯃꯃꯝꯗ ꯂꯨꯄꯥ 10 ꯌꯣꯜꯂꯤ ꯆꯨꯍꯤꯁꯤ ꯑꯗꯨꯝ ꯁꯨꯝꯃꯒꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤ ꯆꯨ ꯑꯩꯅ ꯊꯥꯏꯁꯦ ꯃꯈꯜ 2 ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯊꯥꯖꯔꯤꯁꯤꯅ ꯆꯨ ꯄꯣꯄꯨꯂꯦꯁꯟ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯆꯨ ꯃꯁꯤꯡ ꯌꯥꯝꯕꯗꯗꯤ ꯉꯥꯍꯤꯡ ꯅꯥꯝꯕꯤ ꯍꯥꯏꯕꯁꯤꯅ ꯍꯦꯜꯂꯤ ꯉꯥꯍꯤꯡ ꯅꯥꯝꯕꯤ ꯍꯥꯏꯔꯤꯕ ꯆꯨꯁꯤꯅ ꯆꯨꯍꯤꯗꯗꯤ ꯌꯥꯝꯅ ꯊꯣꯛꯄ ꯍꯦꯜꯂꯤ ꯃꯤꯅ ꯆꯥꯕꯗꯗꯤ ꯀꯌꯥ ꯍꯥꯎꯇꯦ ꯄꯥꯝꯗꯦ ꯃꯤꯅ ꯆꯨ ꯑꯣꯏꯅ ꯆꯥꯕꯗꯗꯤ ꯉꯥꯍꯤꯡ ꯅꯥꯝꯕꯤ ꯍꯥꯏꯔꯤꯕ ꯆꯨꯁꯤꯅ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯏ ꯃꯥꯗꯤ ꯑꯗꯒꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯂꯩ ꯆꯨꯍꯤꯗꯗꯤ ꯇꯝꯄꯥꯛ ꯑꯃꯗ ꯊꯥꯕꯁꯤꯗꯤ ꯏꯁꯤꯡ ꯆꯥꯏꯗꯕ ꯌꯥꯗꯦ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯆꯤꯡꯁꯤꯗ ꯊꯥꯔꯤꯁꯤꯗꯤ ꯏꯁꯤꯡ ꯈꯔ ꯃꯥꯅ ꯏꯁꯤꯡ ꯏꯟꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯃꯥꯅ ꯈꯔ ꯐꯕꯅꯤꯅ ꯑꯗꯨꯅ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯆꯤꯡꯁꯤꯗꯗꯤ ꯆꯤꯡꯁꯤꯗ ꯊꯥꯔꯤꯁꯤ ꯎꯌꯥꯟꯁꯤꯗ ꯊꯥꯔꯤꯁꯤ ꯑꯩ ꯏꯊꯟꯗꯅꯤ ꯆꯤꯡꯁꯤꯗ ꯆꯨ ꯊꯥꯔꯤꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯈꯨꯠ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯁꯥꯕ ꯈꯣꯠꯄ ꯍꯩꯕ ꯀꯩꯗꯧꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯒꯤ ꯃꯐꯝ ꯆꯥꯕ ꯑꯗꯨꯒꯨꯝꯕꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯅꯞ ꯍꯥꯏꯕ ꯎꯗꯨ ꯌꯥꯟꯗꯅ ꯀꯣꯂꯨꯁꯤ ꯈꯨꯠꯍꯩꯕꯁꯤꯡꯗꯨꯅ ꯁꯥꯔꯒ ꯍꯧꯖꯤꯛ ꯌꯣꯠ ꯀꯣꯂꯨ ꯊꯣꯛꯂꯛꯇꯨꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯈꯨꯠꯁꯥꯕ ꯍꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯁꯦꯝꯃꯒ ꯃꯈꯣꯟꯁꯤ ꯌꯥꯝ ꯍꯧꯋꯤ ꯎ ꯀꯣꯂꯨꯅ ꯁꯨꯝꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯑꯆꯧꯕ ꯁꯤꯗꯩꯗ ꯂꯣꯟꯅꯔꯝꯃꯤ ꯈꯥꯡ 2ꯒꯨꯝꯕ ꯃꯁꯤꯅ ꯂꯣꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯨꯍꯤꯗꯨ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯂꯣꯟꯅꯅꯕ 2ꯔꯛꯀꯨꯝꯕ ꯊꯣꯛꯅ ꯁꯨꯃꯥꯏꯅ ꯆꯨꯍꯤ ꯁꯨꯝꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕꯤ ꯑꯩꯈꯣꯏ ꯈꯨꯜꯂꯛꯁꯤꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯅꯥꯒꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯤꯅꯤ ꯑꯣꯠꯄꯅ ꯑꯣꯠꯄ ꯀꯕꯣꯛ ꯁꯥꯕꯅ ꯁꯥꯕ ꯁꯤꯒꯨꯝꯕ ꯊꯕꯛꯇ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯍꯟꯁꯤꯡꯗꯨ ꯃꯇꯝꯗꯨꯗꯗꯤ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯣꯏꯅ ꯇꯧꯕꯤꯔꯝꯕꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯀꯣꯂꯨꯁꯤꯗꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯎ ꯀꯣꯂꯨꯗ ꯁꯨꯝꯂꯝꯃꯤ ꯑꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯣꯠ ꯀꯣꯂꯨꯁꯤ ꯊꯣꯛꯅꯔꯛꯇꯅ ꯑꯩꯈꯣꯏ ꯏꯟꯖꯤꯟꯅ ꯁꯨꯝꯕ ꯑꯗꯒꯤ ꯀꯕꯨꯇꯥꯅ ꯁꯨꯝꯕ ꯀꯩꯗꯧꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯇꯧꯅꯔꯦ ꯃꯇꯝꯗꯨꯗꯗꯤ ꯃꯤꯅ ꯉꯟꯇꯥ ꯍꯧꯒꯠꯅꯔꯒ ꯈꯨꯂꯪ ꯇꯧꯅꯔꯒ ꯏꯟꯗꯅ ꯀꯣꯂꯨꯗꯨꯗ ꯁꯨꯝꯅꯕ
ꯑꯗꯨꯒ ꯋꯥ ꯂꯥꯟ ꯉꯥꯡꯕꯁꯨ ꯇꯥꯟꯅ ꯄꯣꯟꯇꯦ ꯃꯈꯣꯟꯗꯨ ꯌꯥꯝ ꯊꯣꯛꯑꯝꯃꯤ ꯑꯗꯨ ꯌꯣꯠ ꯀꯣꯜꯂꯨꯒꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯣꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯅ ꯃꯇꯣꯝꯗ ꯂꯩꯍꯜꯂꯒ ꯃꯤꯅ ꯆꯨ ꯏꯟꯕ ꯑꯗꯒꯤ ꯃꯗꯨꯒꯤ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯆꯨꯍꯤꯡꯗꯨ ꯍꯣꯟꯇꯣꯛ ꯍꯣꯟꯖꯤꯟ ꯀꯅꯥꯒꯨꯝꯕ ꯍꯩꯁꯤꯡꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯄꯥꯏꯞ ꯇꯧꯔꯒ ꯂꯣꯟꯅꯅꯕ ꯋꯥꯂꯣꯡꯗꯨꯗ ꯃꯍꯤꯁꯤ ꯊꯥꯗꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯣꯝꯅ ꯃꯩ ꯌꯥꯡꯕ ꯑꯃ ꯃꯤ 3-4 ꯈꯛꯇꯅ 4-5 ꯈꯛꯇꯅ ꯌꯥꯝ ꯁꯐꯤꯁꯦꯟ ꯑꯣꯏꯅ ꯆꯨ ꯁꯨꯝꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯅꯔꯛꯏ ꯑꯩꯅ ꯒꯥꯔꯤꯅ ꯁꯨꯝꯕꯤꯕ ꯆꯨꯁꯦ ꯄꯨꯡ 3ꯃꯨꯛ ꯆꯪꯉꯤ ꯂꯣꯟꯕꯗꯅ ꯄꯨꯡ 9ꯃꯨꯛ ꯆꯪꯉꯤ ꯑꯗꯨ ꯊꯣꯛꯄꯗꯤ ꯆꯨꯍꯤꯗꯤ 3ꯃꯨꯛ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯊꯣꯛꯏ ꯁꯤꯗ ꯑꯗ ꯁꯤꯗꯀꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯩꯗ ꯆꯨꯕꯥ ꯆꯨ ꯁꯨꯝꯃꯤꯁꯤꯒꯤ ꯆꯨꯕꯥꯁꯦ 시내 ꯐꯧꯗꯣꯛꯑꯒ ꯀꯪꯍꯜꯂꯒ ꯑꯗꯨꯝ ꯆꯨꯍꯤ ꯃꯩ ꯌꯥꯡꯉꯦ 마나 ꯑꯗꯨꯝ ꯑꯗꯒꯤ ꯆꯨ ꯃꯅꯥꯁꯤꯁꯨ ꯑꯗꯨꯝ 마나ꯁꯨ ꯑꯗꯨꯝ ꯃꯩ ꯌꯥꯡꯕ ꯌꯥꯔꯦ ꯑꯗꯒꯤ 이눈 ꯀꯔꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯁꯤꯅ ꯑꯗꯨꯝ ꯆꯔꯨ ꯅꯨꯡ ꯈꯣꯝꯖꯤꯜꯂꯒ ꯑꯗꯨꯝ 마나 ꯑꯗꯨꯝ ꯃꯩ ꯌꯥꯡꯉ ꯑꯗꯨꯝ ꯂꯣꯟꯖꯕꯅꯤ ꯁꯤꯡꯁꯦ ꯍꯦꯛ ꯁꯧꯕ ꯍꯧꯕꯗꯒꯤꯅ ꯀꯥꯡꯗ꯭ꯔꯤꯐꯥꯎꯗꯤ ꯁꯤꯡꯁꯤ ꯃꯤ ꯑꯃꯒ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯁꯤꯡꯁꯤ ꯑꯗꯨꯝ ꯏꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯩꯔꯪꯁꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯤꯡꯁꯤꯅ ꯃꯄꯨꯡ ꯐꯥꯔꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯋꯥꯕꯗꯤ ꯌꯥꯝꯅ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯆꯨ ꯁꯨꯝꯕꯒꯤ ꯊꯕꯛꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯨ ꯁꯨꯝꯕꯗ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯆꯨꯁꯤ ꯁꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯣꯟꯒꯗꯕ ꯋꯥꯂꯣꯡꯁꯤ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯆꯟꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯗꯨꯝ ꯃꯩ ꯍꯧꯒꯠꯄꯁꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯄꯁꯤꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯁꯥꯍꯜꯂꯀꯥꯟꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯣꯠꯁꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥꯕꯁꯤ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯀꯣꯔꯐꯨꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯒ ꯑꯌꯤꯡꯕꯗꯣ ꯍꯩꯖꯤꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯒ ꯂꯣꯜꯂꯤ ꯑꯗꯨꯒ ꯂꯣꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯊꯤ ꯍꯥꯏꯅ ꯑꯃ ꯀꯥꯔꯛꯏ ꯐꯠꯇꯕ ꯃꯊꯤ ꯍꯥꯏꯅ ꯁꯧꯔꯛꯄꯈꯩ ꯁꯥꯒꯠꯂꯛꯄꯗ ꯃꯊꯤ ꯍꯥꯏꯅ ꯑꯃ ꯀꯥꯔꯛꯏ ꯃꯊꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯂꯧꯊꯣꯛꯑꯀꯥꯟꯗꯨꯗ ꯆꯨꯍꯤꯁꯤ ꯃꯁꯥ ꯁꯦꯡꯅ ꯂꯩꯖꯕ ꯑꯗꯒꯤ ꯃꯁꯤ ꯃꯊꯤꯁꯦ ꯂꯧꯊꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯃꯩꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯨꯍꯤꯁꯤ ꯑꯣꯏꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯍꯥꯏꯅ ꯐꯨꯠꯆꯥꯎ ꯍꯥꯏꯅ ꯑꯃ ꯂꯥꯛꯏ ꯐꯨꯠꯆꯥꯎꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯈꯠꯄꯒꯤ ꯏꯁꯇꯦꯖ ꯐꯤꯕꯝꯗ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯊ꯭ꯔ ꯑꯃꯅ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯁꯧꯒꯠꯂꯛꯄꯁꯤ ꯄꯥꯊꯗꯅꯕ ꯉꯥꯛꯊꯔꯒ ꯈꯣꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯂꯣꯟꯖꯕꯅꯤ ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠꯁꯤ ꯂꯣꯏꯔꯕ ꯐꯨꯠꯆꯥꯎꯁꯤ ꯂꯥꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯨꯠꯁꯤ ꯑꯄꯤꯛꯄ ꯄꯣꯠ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯑꯄꯤꯛꯄ ꯄꯣꯠ ꯑꯃꯅ ꯁꯧꯒꯠꯂꯛꯄ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯔꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯀꯜꯂꯒ ꯊꯥꯡꯀꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯏꯁꯇꯦꯖꯁꯤ ꯌꯧꯔꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯆꯨꯍꯤꯁꯤ ꯑꯩꯈꯣꯏꯅ ꯀꯣꯔꯐꯨꯗꯅꯤ ꯈꯪꯗꯦ ꯑꯃꯗ ꯑꯩꯈꯣꯏꯅ ꯐꯤꯁꯤ ꯃꯔꯣꯜ 3-4 ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯨꯝꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯅ ꯇꯤꯟꯗ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯇꯤꯟꯗ ꯍꯥꯞꯄꯁꯤꯒ ꯑꯩꯈꯣꯏꯅ ꯇꯤꯟꯁꯤ ꯁꯥꯔꯤꯉꯩꯗꯨꯗ ꯍꯥꯞꯄꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯁꯥꯕꯗ ꯃꯈꯨꯝ ꯀꯨꯞꯄ ꯌꯥꯗꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯐꯤꯅ ꯐꯖꯅ ꯑꯗꯨꯝ ꯀꯨꯞꯄꯒ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃ ꯁꯥꯔꯒ ꯂꯧꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯆꯨ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯁꯟꯅ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯁꯟꯁꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯒꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯒꯠꯆꯔꯒ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯍꯣꯠꯅꯖꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯟꯅ ꯁꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯏꯟꯖꯤꯟꯅ ꯁꯨꯝꯃꯒꯗꯤ ꯏꯟꯖꯤꯟꯅꯤꯅ ꯊꯥꯎꯒꯤ ꯄꯣꯠꯅꯤꯅ ꯃꯣꯏꯒꯤꯗꯤ ꯊꯦꯡꯕ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯆꯨꯍꯤꯁꯤ ꯁꯨꯝꯕꯒꯤ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏꯅ ꯆꯨꯍꯤꯁꯤ ꯁꯨꯝꯕ ꯁꯟꯅ ꯁꯨꯝꯃꯒꯁꯨ ꯑꯣꯏꯔꯁꯨ ꯏꯟꯖꯤꯟꯅ ꯁꯨꯝꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯂꯣꯡꯁꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯁꯤ ꯊꯥꯒꯠꯈ꯭ꯔꯒꯅꯤ ꯊꯥꯔꯒꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯨꯍꯤꯁꯤ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯐꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯇꯥꯎꯈꯠꯂꯛꯏ ꯇꯥꯎꯈꯠꯂꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯇ꯭ꯔ ꯑꯃꯅ ꯑꯩꯈꯣꯏ ꯃꯁꯤ ꯅꯞꯄꯒ ꯎꯆꯥꯁꯤꯅ ꯅꯞꯄꯒ ꯑꯩꯈꯣꯏꯅ ꯈꯦꯠꯇꯣꯛꯑꯒ ꯐꯖꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄꯤꯕ ꯌꯥꯝꯅ ꯇꯣꯏꯅ ꯂꯧꯊꯣꯛꯄꯤꯕ
마디 파타보 보내 뭐 거기 독도도 있어 아저기 파타보 보시 럭토크라고 마통다 파자나 마풍 파나 사고래 거기 주의시 마풍 파나 사고름다 거기 풋래나 풋사와나 마카나 올라가 간나 아마 사고래 사고라고 마통시다 가사기 주의시 오래 할 간다 앞빅 법보 거기 풋 마사하이 거기는 알람은 좀 하는보다 풋 마사지마 더러 간다 거기 주의시 사고라고 거기 식 해봐 식 해봐 몇이나 거기 주의시 사고라고 간다 굿 바이브 뭐 하버가 거기 보랑 식 아시 더러가 거기는 주의시 nga이 바타다는 뭐기 속시 nga이 nga 간다 식시 nga고 야르겠는데 nga고 있다 주의시 오래 할 간다 바타비기 속시 한 달이에요 한 달하고 마통도다 거기 nga사기 거기는 당가라니 하여간나 거기는 당가라고 마탐다 거기 nga사기 마판다 주의시 롤부이 마판다 거기 공고는 또바 angauba 카레발에 남아 과디 하고 봇 오이바 미네서 양나 밤나 봇 오이바 마시금바 아마 야위 카레발시 뭐 생나 럭토 크라칸우다 거기 하위부터 뭐 거기는 방드래 마탐도다 동나람 바디 거기 tumba나 아말레라미 tumba나 칼라가 하이나라미 아두가 하위티 tumba나 tawhidre tumba기 사룩시 방학다범 마탐 오이버니나 거기 쿠자이네니 강게마나 바트람나 거기 좀 떠오르가 간톡간 현재 거기나 마시자 호는자래 주오이나 요원바가 거기는 주휘오이나 숨바가 프로피시 아니지기 핵 장담나범 마탐다 주휘 숨바나 거기 프로피시 ям나 까나바 뽀오이 그당 거기나 와봐 아두가 거기나 바자다 요라가수 마사기 좀험 자락다바 그러나 거기나 주지 않으면 숨바 마탐다 거기 주휘나 프로피시 아주 까나바시 거기다 라이야바